Chahi khudingi 27 April da pangthokuna lakliba lamdam asigi Powari da Kanglaipak Iraisa singna Iraipakpu ngaknaba Anglo Manipur War 1891 da lanthengnarakhiba ipai pusingbu ningsingboina ipsa amadi dagde observation committee na khusamnaduna ngasi GMO da kunmangarak suba amamba numit haina pangthokre toromasida lamdam asigi maruiba MLA Thangjam Arun Kumar ipsa ge president Taurambam Bridget AIR gi assistant director Gingangti amadi atai maruiba kaya su saru yakhe amadi ipai pu singbu ikai khumnaba utpoina miyam punamangna minute ani tomina leptuna ikai khumnaba utki thoramasiga mai lenana ipsa gi president oriba Taurambam Bridget na makha taraduna thamlakpa warolda imaleba kidamak ningkha tam naba haina kanna hotnarakhiba amadi lanfamda thawai kathiba ipai pu singbu ninghanaba leitana chokthok chaningai oye amadi Mikha pon bahirek taba ipai pu singna ning tambagi damak thawaina pontha pikiba sakhanghauda amadi khanghauba sing asi haujiki mirol amadi lamdam asigi tunggi haugalak liba naharo singna khangnaba amadi tongan tongan balam gi kachin koya yauna hotna minasi haina thamlongki amaromda Anglo Manipur War gi wari asi ngasi haugalak liba naharo mahiroi singna khangnaba haiduna lari oina yaunaba haiduna mahakna makhatana haiki Masidi masi mirol sing asida pidaba yade masi khangandaba yade haibagi panda masina mangda thamjarakanda akoina kanna honajarakanda haiba kano sing asi lakpani akoina sigumba thoramasi pangthokjarakpasida isda akoina ngasi justice committee ga loinaraga Hoji Lady descendant family singa pullaga ipsaga loinaraga satminarapada thorum pareng akoina pangthokjabda sahi mi manungda thorum taraga tare ne akoina pangthokjagadori basi thorumji hoji loisandri manung chaliba thorum singi manungni aduna hairiba thorum singa singa sibawa leptana pangthorpa matamda descendant mayam singa sina ngasidi thola kanda justice committee natraga ipsa thengnaraka makhoigi nunghaiba harauba phongdorokpa ipai pu singa dugi ngange khangdana leramba sakhangdana leramba unsung heroes mayam singa do ngasidi sengna photo yauna loinana puthora-kanda akoina miyamangda sandokjarakpa ase mayamnasu yamna phajaba sajok pibirakdana akoi pungning thogotpirei lebak miyamnasu ngasibawbada akoina puthokjarakpa hero singi manungda athauba hero marfuga nipan akoigi kutta akoigi custody da akoina phangjabada akoina thigatjabada leijare